ꯃꯇꯝꯗ ꯅꯨꯄꯥ ꯑꯣꯏꯕ ꯃꯍꯥꯛꯅ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯃ ꯍꯨꯛꯈꯤꯕ ꯃꯤꯀꯨꯞꯇ ꯑꯍꯥꯟꯕ ꯅꯨꯡꯁꯤ ꯈꯨꯗꯣꯜꯅꯤ ꯈꯟꯖꯈꯤꯕꯅꯤ꯫ ꯉꯁꯤ ꯑꯃꯨꯛ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗ ꯑꯅꯤꯁꯨꯕ ꯈꯨꯗꯣꯜꯅꯤ ꯈꯟꯗꯣꯛꯇꯨꯅ ꯊꯃꯣꯏꯗ ꯃꯔꯣꯜ ꯊꯝꯈꯤꯗ꯭ꯔꯦ꯫ ꯏꯉꯥꯡ ꯉꯥꯡꯅ ꯇꯥꯔꯤꯕ ꯈꯖꯥꯏꯗꯨꯗ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯁꯝꯕꯨꯜ ꯄꯨꯟꯈ꯭ꯔꯕ ꯁꯝꯗꯣ ꯍꯥꯏꯐꯦꯠ ꯈꯣꯝꯊꯍꯟꯗꯨꯅ ꯈꯖꯥꯏ ꯅꯥꯝꯃꯗꯣ ꯈꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯁꯝꯖꯣꯏ ꯈꯔꯗꯨꯅ ꯈꯨꯝꯈꯤꯕꯗꯒꯤꯗꯤ ꯎꯈꯤꯗ꯭ꯔꯦ ꯇꯥꯔꯤꯕ ꯗꯥꯛꯐꯝꯗꯣ꯫ ꯑꯗꯨꯝꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯗꯤ ꯌꯥꯗꯕꯅ ꯇꯞꯂꯤ ꯇꯞꯂꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯂꯦ꯫ ꯂꯩꯃꯁꯨ ꯗꯥꯏꯅꯤꯡ ꯆꯤꯌꯔꯗ ꯐꯝꯂꯒ ꯑꯦꯟꯖꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯃꯧꯅ ꯆꯪꯂꯛꯄ ꯎꯕꯗ ꯍꯪꯂꯛꯏ, "ꯕꯦꯝꯃ, ꯅꯪ ꯗꯥꯆꯧ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯍꯧꯕ꯭ꯔꯣ?" ꯂꯤꯡꯖꯦꯜ ꯔꯥꯏꯁ ꯀꯨꯀꯔꯗ ꯃꯍꯤꯗꯣ ꯍꯥꯞꯆꯤꯜꯂꯒ ꯃꯩꯗꯨ ꯑꯣꯟ ꯇꯧꯔꯕ ꯃꯇꯨꯡ ꯂꯩꯃꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯀꯩꯁꯨ ꯇꯧꯗꯕꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯅ, ꯆꯠꯅꯤ ꯍꯥꯏꯌꯦ, ꯆꯥꯛ ꯉꯟꯅ ꯊꯣꯡꯉꯨ ꯍꯥꯏꯔꯛꯏ." "ꯐꯔꯦ ꯐꯔꯦ, ꯊꯣꯡꯅꯕ ꯇꯧꯔꯣ." ꯂꯤꯡꯖꯦꯜ ꯂꯩꯃꯅ ꯁꯦꯝꯂꯤꯕ ꯍꯦꯟꯖꯥꯡꯗꯨꯗ ꯌꯦꯡꯂꯒ, "ꯀꯣꯕꯤꯁꯦ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯃꯥ?" "ꯀꯥꯡꯁꯣꯏ ꯑꯃ ꯀꯥꯡꯍꯧ ꯑꯃꯅꯦ ꯇꯧꯔꯣ." ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯂꯛꯏ꯫ ꯂꯩꯃꯁꯨ ꯍꯦꯟꯖꯥꯡꯗꯨ ꯁꯦꯝꯕꯤꯕ ꯂꯣꯏꯕꯒ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜꯁꯨ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯥꯛꯇꯨ ꯂꯣꯏꯕꯒ ꯗꯤꯄꯛꯀꯤ ꯆꯥꯛꯇꯨ ꯐꯖꯅ ꯊꯤꯔꯕ ꯃꯇꯨꯡ ꯀꯨꯞꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯑꯃꯨꯛ ꯊꯤꯔꯒ ꯐꯖꯅ ꯁꯦꯝꯂꯕ ꯃꯇꯨꯡ ꯇꯦꯕꯜꯗ ꯊꯥꯡꯗꯣꯛꯇꯨꯅ ꯀꯨꯞꯂꯒ ꯊꯝꯃꯤ꯫ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯔꯛꯄꯗ ꯂꯟꯆꯦꯟꯕ ꯁ꯭ꯇꯦꯌꯔꯀꯦꯁꯇꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯦ꯫ ꯂꯤꯡꯖꯦꯜꯅ ꯂꯦꯞꯂꯤꯕꯗꯨ ꯎꯏ, ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯅꯥꯀꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜ ꯈꯥꯝꯕꯗꯤ ꯉꯝꯗ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯍꯥꯏꯔꯛꯏ, "ꯅꯥꯆꯧ, ꯆꯥꯛ ꯂꯣꯏꯔꯦ." ꯂꯟꯆꯦꯟꯕ ꯅꯨꯄꯤ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯏ, ꯑꯗꯨꯕꯨ ꯇꯥꯗꯕ ꯁꯥꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯃꯄꯥꯟꯗ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯁꯨ ꯊꯥꯔꯤꯕ ꯂꯩꯁꯤꯡꯗꯣ ꯁꯦꯝꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯃꯆꯥꯅ ꯊꯣꯛꯂꯛꯄ ꯎꯕꯗ, "ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ?" "ꯆꯥꯅꯤꯡꯗ꯭ꯔꯤ, ꯍꯣꯇꯦꯜꯗ ꯍꯣꯔꯦꯟ ꯆꯥꯔꯒꯦ." "ꯅꯪꯕꯨ ꯍꯣꯇꯦꯜꯒꯤ ꯆꯥꯛꯇꯨ ꯆꯥꯕ ꯍꯩꯅꯗꯦ ꯌꯥꯗꯦ ꯍꯥꯏꯕꯗꯥꯏꯅꯦ?" ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨꯗ ꯀꯥꯅ "ꯍꯥꯟꯅ ꯌꯥꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯍꯩꯅꯔꯦ." ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯒꯦꯠ ꯋꯥꯡꯃ ꯂꯥꯟꯈꯤꯕꯗꯣ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯂꯤꯡꯖꯦꯜꯅ ꯌꯦꯡꯂꯒ ꯂꯩ꯫ ꯂꯩꯃꯁꯨ ꯃꯆꯥꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗ ꯃꯃꯧꯅ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯝꯕꯗ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯊꯕꯛ ꯊꯦꯡꯉꯦꯅ ꯍꯣꯔꯦꯟ ꯍꯣꯇꯦꯜꯗ ꯆꯥꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯊꯕꯛꯇꯣ ꯂꯣꯏꯔꯗꯤꯅꯦ ꯀꯥꯗ ꯄꯣꯊꯥꯖꯔꯨꯔꯣ." ꯀꯩꯁꯨ ꯈꯨꯝꯂꯝꯗꯦ ꯂꯤꯡꯖꯦꯜꯗꯣ ꯃꯥꯒꯤ ꯀꯥꯗ ꯀꯥꯔꯛꯏ꯫ ꯐꯃꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯂꯟꯆꯦꯟꯕꯒ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯎꯠꯈꯤꯕ ꯃꯇꯧ ꯑꯃꯗꯤ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯃꯤꯠꯂꯨꯗ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯆꯦꯜꯂꯛꯂꯤꯕ ꯃꯤꯠꯂꯨ ꯏꯔꯥꯗꯣ ꯐꯥꯖꯤꯟꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯐꯥꯖꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯈꯖꯥꯏ ꯊꯛꯇ ꯇꯞꯅ ꯆꯦꯟꯊꯈ꯭ꯔꯦ꯫ ꯄꯤꯔꯥꯡꯗꯨꯒ ꯂꯣꯏꯅꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ, "ꯏꯐꯝꯗ ꯎꯠꯈꯤꯕ ꯄꯨꯝꯕ ꯃꯤꯅꯝꯕꯒꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯅ ꯈꯪꯉꯛꯂꯕꯁꯨ ꯅꯪꯕꯨ ꯃꯤꯔꯥꯏꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯀꯩꯒꯤꯅꯣ? ꯍꯨꯛꯈꯤꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯨꯅ ꯁꯥꯈꯤ ꯑꯣꯏꯅ ꯊꯝꯈꯤꯕ ꯂꯨꯍꯣꯡꯕ ꯑꯗꯨꯁꯨ ꯃꯤꯅꯝꯕꯒꯤ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯅ ꯈꯪꯉꯛꯂꯕꯁꯨ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯕꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ꯫ ꯑꯁꯨꯛ ꯇꯦꯟꯕ ꯃꯇꯝꯁꯤꯗ ꯗꯥꯆꯧꯕꯨ ꯑꯩꯅ ꯅꯨꯡꯁꯤꯔꯨꯔꯤꯕꯁꯦ ꯑꯩꯒꯤ ꯑꯆꯧꯕ ꯏꯔꯥꯜ ꯑꯣꯏꯔꯒꯗ꯭ꯔꯥ?" ꯁꯣꯜꯂꯤꯕ ꯑꯗꯨꯅ ꯂꯣꯏꯔꯛꯄꯗ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯂꯤꯡꯖꯦꯜ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯂꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯅꯥꯎꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯣꯛꯂꯒ, "ꯅꯥꯎ, ꯆꯦ ꯆꯥꯛ ꯆꯥꯔꯕꯣ?" "ꯆꯥꯗ꯭ꯔꯤꯌꯦ, ꯅꯪꯗꯤ ꯆꯥꯔꯕꯣ?" ꯆꯥꯔꯦ, ꯏꯅꯣꯝꯆꯥ ꯆꯠꯀꯅꯤꯅ ꯉꯟꯅ ꯆꯥꯊꯣꯛꯑꯕ." "ꯅꯥꯎ, ꯏꯅꯣꯝꯆꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ, ꯂꯝ ꯍꯦꯟꯕꯤ ꯑꯣꯏꯒꯅꯨ." "ꯑꯁ, ꯑꯩꯕꯨ ꯂꯝ ꯌꯥꯝ ꯍꯦꯟꯕꯒꯤ ꯃꯑꯣꯡꯗ." "ꯑꯗꯣ ꯉꯥꯏꯈꯣ ꯆꯦ, ꯅꯪ ꯏꯇꯩꯅ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯥ?" ꯍꯟꯗꯛꯀꯤ ꯋꯥꯍꯪꯁꯤꯗꯤ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩ꯫ ꯑꯦꯂꯤꯅꯥꯁꯨ ꯃꯆꯦꯅ ꯈꯨꯝꯃꯛꯇꯕꯗ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ, "ꯏꯇꯩꯅ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯥ ꯍꯥꯏꯕ?" ꯂꯤꯡꯖꯦꯜ ꯊꯤꯡꯒꯠꯂꯨꯔꯕ ꯄꯤꯔꯥꯡꯗꯣ ꯁꯤꯟꯊꯔꯛꯇꯨꯅ, ꯂꯨꯅ ꯇꯧꯕꯤꯌꯦ. ꯑꯩꯁꯨ ꯈꯜꯂꯦꯕ ꯆꯦꯗ ꯁꯣꯏꯗꯅ ꯂꯨꯅ ꯇꯧꯕꯤꯅꯤ ꯍꯥꯏꯕ. ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯂꯨꯅ ꯇꯧꯔꯤꯕꯁꯨꯝꯅ ꯀꯅꯥꯅꯁꯨ ꯇꯧꯗ꯭ꯔꯤꯗ. ꯌꯥꯝꯅ ꯂꯨꯅ ꯇꯧꯋꯦ, ꯌꯥꯝꯅ." "ꯏꯇꯩꯁꯦ ꯌꯥꯝ ꯐꯩꯀꯣ ꯏꯆꯦ." ꯐꯕꯅꯦ. "ꯑꯗꯣ ꯑꯦꯂꯤ,
ꯆꯤꯆꯦ ꯐꯣꯟ ꯊꯝꯂꯒꯦꯀꯣ ꯊꯕꯛ ꯑꯇꯩ ꯑꯇꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯐꯣꯟꯗꯨ ꯀꯛꯂꯕ ꯃꯇꯨꯡ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯊꯔꯛꯂꯦ ꯆꯦꯟꯊꯔꯛꯂꯤꯕ ꯐꯤꯔꯥꯡ ꯃꯥꯁꯨ ꯑꯊꯤꯡꯕ ꯊꯝꯂꯨꯗ꯭ꯔꯦ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯍꯟꯈ꯭ꯔꯦ ꯃꯆꯥꯅ ꯑꯌꯨꯛꯇꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯕꯗ ꯁꯥꯟꯇꯤ ꯃꯆꯥꯒꯤ ꯀꯥꯗ ꯀꯥꯔꯛꯏ ꯐꯃꯨꯡꯗ ꯏꯃꯪ ꯃꯪꯅ ꯐꯝꯃ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯁꯨ ꯅꯥꯀꯟꯗ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯁꯥꯕꯨ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏꯗꯒꯤ ꯀꯥꯗꯒꯤꯁꯨ ꯊꯣꯛꯂꯛꯇꯦ ꯂꯨꯁꯤ ꯀꯩꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩ ꯃꯃꯥꯗꯨꯁꯨ ꯍꯟꯅ ꯌꯦꯡꯂꯛꯇꯦ ꯁꯥꯟꯇꯤ ꯃꯆꯥꯒꯤ ꯃꯇꯧꯗ ꯃꯆꯥ ꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯃꯥꯅ ꯃꯁꯥ ꯅꯣꯝꯂꯛꯄꯗ ꯂꯨꯁꯤ ꯈꯪ ꯈꯪꯅ ꯅꯠꯇꯦ ꯃꯥꯗꯤ ꯑꯩꯒꯤꯅꯤ ꯗꯥꯆꯧꯗꯤ ꯑꯩꯒꯤꯅꯤ ꯏꯃꯥ ꯃꯥ ꯀꯅꯥꯒꯤ ꯁꯣꯏꯕ ꯌꯥꯔꯣꯏ ꯃꯥꯗꯤ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯁꯥꯟꯇꯤ ꯃꯆꯥꯕꯨ ꯐꯠ ꯀꯣꯟꯁꯤꯜꯂꯒ ꯃꯥꯅꯤ ꯏꯁꯥꯒꯤꯅꯤ ꯃꯥꯗꯤ ꯏꯁꯥ ꯇꯣꯝꯕꯤꯒꯤꯅꯤ ꯅꯁꯥꯗꯣ ꯑꯝꯇ ꯐꯥꯗꯣꯛꯁꯤ ꯂꯤꯡꯖꯦꯜ ꯃꯈꯣꯜ ꯅꯤꯛꯂꯒ ꯍꯧꯖꯤꯛ ꯅꯨꯄꯤꯗꯨꯅ ꯐꯣꯟ ꯄꯥꯏꯔꯤ ꯃꯥꯒꯤ ꯐꯣꯟ ꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯤꯗꯣ ꯃꯥꯅ ꯌꯥꯕꯒꯤ ꯅꯠꯇ꯭ꯔꯣ ꯁꯥꯎꯈꯤꯅꯨꯁꯦ ꯅꯪꯒꯤ ꯗꯥꯆꯧꯗꯣ ꯑꯩ ꯍꯧꯖꯤꯛꯃꯛ ꯀꯧꯒꯦ ꯏꯁꯥꯒꯤ ꯅꯥꯛꯇ ꯂꯩꯍꯟꯒꯦ ꯃꯃꯥ ꯑꯩ ꯗꯥꯆꯧꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯗꯥꯆꯧꯕ ꯏꯐꯝꯗꯒꯤ ꯃꯨꯜꯍꯟꯈꯤꯅꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯛꯏ ꯁꯥꯟꯇꯤꯁꯨ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯃꯥꯒꯨꯝꯕꯤꯅꯁꯨ ꯏꯁꯥꯗꯒꯤ ꯅꯪꯒꯤ ꯗꯥꯆꯧ ꯃꯨꯟꯕ ꯃꯇꯤꯛꯂꯣ ꯏꯃꯥ ꯀꯧꯒꯦ ꯍꯧꯖꯤꯛꯃꯛ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯂꯨꯁꯤ ꯉꯁꯥꯏ ꯂꯤꯡꯖꯦꯜꯅ ꯗꯥꯆꯧ ꯀꯧꯈꯤꯕꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯃꯃꯥꯒꯤ ꯃꯊꯥꯗꯒꯤ ꯊꯣꯔꯛꯂꯒ ꯈꯪꯁꯥꯎ ꯑꯃꯨꯛ ꯁꯧꯒꯠꯂꯛꯏ ꯐꯃꯨꯡꯒꯤ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯐ꯭ꯂꯥꯋꯔ ꯕꯦꯁꯇꯨ ꯄꯥꯏꯗꯨꯅ ꯋꯥꯜꯗꯨꯗ ꯈꯪꯂꯪꯂꯪꯈꯤ ꯐ꯭ꯂꯥꯋꯔ ꯕꯦꯁ ꯑꯗꯨꯅ ꯀꯥꯏꯕꯒꯤ ꯃꯈꯣꯜꯗ ꯔꯨꯝꯗꯨ ꯏꯅꯧ ꯅꯧꯅ ꯆꯪꯉꯛꯂꯤꯕ ꯅꯨꯄꯤꯗꯣ ꯏꯈꯪ ꯈꯪꯅ ꯃꯅꯥꯀꯣꯡ ꯃꯦꯟꯗꯨꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯀꯥꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯅꯤꯗꯣ ꯂꯥꯎꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ ꯁꯌꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯂꯨꯁꯤ ꯊꯨꯅ ꯂꯥꯛꯇꯨꯅ ꯁꯌꯥꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯀꯞꯄꯛꯏ ꯗꯥꯆꯧꯗ ꯑꯩꯉꯣꯟꯗꯒꯤ ꯃꯨꯜꯍꯟꯒꯅꯨ ꯁꯌꯥ ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯁꯌꯥ ꯂꯨꯁꯤꯕꯨ ꯇꯞꯅ ꯃꯊꯥꯗꯒꯤ ꯂꯧꯊꯣꯛꯂꯛꯂꯒ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯗꯥꯆꯧꯗꯤ ꯅꯪ ꯈꯛꯇꯒꯤꯅꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯂꯨꯁꯤ ꯀꯟꯅ ꯂꯥꯎꯗꯨꯅ ꯋꯥꯍꯩꯇꯪꯅꯤ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯆꯨꯝꯅ ꯂꯦꯞꯂꯝꯕ ꯅꯨꯄꯤꯗꯣ ꯈꯪꯗꯨ ꯇꯨꯔꯛꯏ ꯁꯌꯥ ꯑꯃꯗꯤ ꯁꯥꯟꯇꯤ ꯆꯦꯟꯁꯤꯜꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯁꯥ ꯅꯣꯝꯂꯒ ꯃꯆꯥ ꯊꯣꯏꯕꯤ ꯃꯃꯥꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ ꯃꯤꯠꯁꯦ ꯄꯥꯡꯉꯨꯁꯦ ꯁꯌꯥꯅ ꯁꯤ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯁꯤ ꯅꯪꯉꯣꯟꯗ ꯀꯥꯟꯅꯗꯕ ꯋꯥꯈꯜ ꯈꯜꯂꯒ ꯅꯁꯥ ꯁꯣꯛꯍꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯥꯟꯇꯤ ꯑꯃꯗꯤ ꯁꯌꯥ ꯉꯥꯛꯇꯨꯅ ꯅꯨꯄꯤꯗꯨ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯝꯕ ꯃꯇꯨꯡ ꯁꯌꯥ ꯃꯥꯒꯤ ꯕꯦꯒꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯌꯥꯝꯕꯗ ꯀꯣꯜ ꯇꯧꯔꯛꯏ ꯑꯍꯥꯟꯕ ꯇꯧꯕꯗ ꯄꯥꯏꯔꯛꯇꯦ ꯑꯅꯤꯔꯛ ꯁꯨꯅ ꯇꯧꯕꯗ ꯂꯟꯆꯦꯟꯕꯅ ꯄꯥꯏꯔꯛꯇꯨꯅ ꯁꯌꯥ ꯗꯥꯆꯧ ꯃꯤꯇꯤꯡ ꯇꯧꯔꯤꯌꯦ ꯗꯥꯆꯧ ꯂꯨꯁꯤꯗꯣ ꯍꯥ ꯊꯣꯏ ꯀꯩꯗꯧꯔꯒꯦ ꯃꯥꯒꯤ ꯑꯅꯥꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯇꯨꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯃꯤꯇꯤꯡ ꯇꯧꯔꯒꯦꯅ ꯐꯝꯂꯝꯕ ꯅꯨꯄꯥꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯩ ꯂꯥꯛꯑꯒꯦ ꯂꯩꯔꯝꯃꯨ ꯂꯟꯆꯦꯟ ꯃꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯜꯂꯒ ꯃꯤꯇꯤꯡꯁꯤ ꯐꯖꯅ ꯇꯧꯔꯝꯃꯨ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯄꯥꯈꯨꯝ ꯑꯃꯠꯇ ꯉꯥꯏꯔꯝꯗ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ ꯄꯥꯔꯀꯤꯡ ꯇꯧꯔꯤꯕ ꯒꯥꯔꯤꯗ ꯐꯠ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯥꯅ ꯌꯨꯝꯗꯨꯗ ꯌꯧꯔꯛꯄꯗꯗꯤ ꯃꯃꯥ ꯁꯥꯟꯇꯤꯒ ꯗꯣꯛꯇꯔꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯔꯛꯏ ꯂꯟꯆꯦꯟꯕ ꯆꯪꯂꯛꯄ ꯎꯕꯗ ꯃꯊꯛꯇ ꯀꯥꯔꯝꯃꯨ ꯑꯩ ꯗꯣꯛꯇꯔꯁꯦ ꯊꯤꯟꯗꯣꯛꯂꯨꯈꯤꯒꯦ ꯂꯟꯆꯦꯟꯕꯁꯨ ꯂꯨꯁꯤꯒꯤ ꯀꯥ ꯈꯪꯕꯅ ꯀꯥꯔꯛꯏ ꯆꯪꯂꯛꯏ ꯃꯆꯜꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯗ ꯋꯥꯔꯝꯕ ꯄꯨꯝꯕ ꯀꯥꯎꯕꯒꯨꯝ ꯁꯨꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯅꯣꯛꯃꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯒ ꯀꯔꯤꯒꯤ ꯅꯁꯥ ꯋꯥꯍꯜꯂꯤꯅꯣ ꯊꯣꯏ ꯁꯌꯥ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯒ ꯑꯩ ꯆꯥꯒ ꯆꯥꯅꯕꯒ ꯁꯦꯝꯂꯨꯒꯦ ꯅꯪ ꯗꯥꯆꯧ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ ꯁꯌꯥꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯒ ꯂꯟꯆꯦꯟꯕ ꯐꯃꯨꯡꯗ ꯐꯝꯊꯔꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯣ ꯂꯥꯝꯗꯨꯅ ꯄꯥꯏꯁꯤꯜꯂꯒ ꯅꯪꯒꯤꯗꯃꯛ ꯗꯥꯆꯧ ꯂꯩꯔꯤ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯊꯥꯖꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯂꯨꯁꯤꯁꯨ ꯂꯟꯆꯦꯟꯕꯒꯤ ꯃꯈꯨꯠꯇꯣ ꯆꯤꯛꯅ ꯄꯥꯏꯁꯤꯜꯂꯒ ꯑꯩ ꯌꯥꯝ ꯀꯤ ꯅꯨꯄꯤꯗꯨꯅ ꯗꯥꯆꯧꯕꯨ ꯃꯨꯟꯈ꯭ꯔꯗꯤ ꯍꯥꯏꯅ ꯑꯩꯅ ꯑꯩꯒꯤ ꯊꯣꯏꯒꯤꯗꯃꯛ ꯂꯦꯞꯂꯤꯉꯩ ꯀꯅꯥꯅꯁꯨ ꯃꯨꯟꯕ ꯉꯝꯕꯒꯤ ꯍꯛ ꯂꯩꯇꯦ ꯂꯨꯁꯤ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯂꯦꯡꯂꯒ ꯅꯨꯄꯥ ꯃꯥꯒꯤ ꯂꯦꯡꯁꯨꯝꯗ ꯉꯥꯊꯩ ꯗꯥꯆꯧ ꯅꯪꯗꯤ ꯑꯩ ꯈꯛꯀꯤ ꯑꯣꯏꯅꯤꯡꯉꯤ ꯑꯩ ꯈꯛꯀꯤ ꯃꯥꯁꯨ ꯍꯥꯏꯐꯦꯠ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯑꯣꯏꯒꯅꯤ ꯗꯥꯆꯧꯁꯦ ꯑꯩꯒꯤ ꯊꯣꯏ ꯈꯛꯀꯤꯅꯤ
ꯂꯨꯁꯤꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯥꯅꯕꯨ ꯍꯔꯥꯎꯔꯗꯤ ꯈꯟꯅ ꯊꯕꯛ ꯄꯨꯝꯕ ꯊꯥꯗꯣꯛꯂꯝꯂꯕ ꯇꯨꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯂꯩꯗꯨꯅ ꯅꯣꯛꯈꯦꯗꯅ ꯂꯩꯔꯕ ꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯄꯨꯟꯅ ꯆꯥꯔꯗꯨꯅ ꯍꯟꯅꯕ ꯊꯣꯔꯛꯂꯦ꯫ ꯁꯥꯟꯇꯤ ꯂꯟꯆꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯒꯤ ꯏꯆꯥ ꯃꯇꯣꯝꯇꯅꯤ, ꯏꯆꯥ ꯁꯣꯛꯄ ꯌꯥꯔꯣꯏ ꯂꯟꯆꯦꯟꯕ꯫ ꯋꯥꯗꯤ ꯉꯥꯡꯗꯦ ꯁꯥꯟꯇꯤꯗ ꯌꯦꯡꯂꯛꯏ꯫ ꯁꯥꯟꯇꯤ ꯃꯔꯨ ꯂꯩꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯅꯪꯒꯤ ꯅꯨꯄꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯩꯇꯨꯅ ꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯔꯝꯕ ꯁꯌꯥ ꯁꯥꯎꯅꯤꯡꯅ ꯃꯕꯨꯡꯗ ꯌꯦꯡꯂꯒ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯤ ꯊꯣꯛꯀꯅꯤꯅ, ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ? ꯊꯦꯡꯉꯦ ꯀꯥꯔꯣ ꯍꯜꯂꯁꯤ꯫ ꯁꯌꯥ ꯃꯕꯨꯡꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤ ꯀꯥꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕ ꯒꯥꯔꯤꯗ ꯀꯥꯗꯨꯅ ꯊꯧꯕ ꯍꯧꯔꯛꯏ꯫ ꯇꯨꯃꯤꯟꯅ ꯂꯩꯈꯤꯗ꯭ꯔꯥ ꯈꯟꯕꯅꯤ ꯁꯌꯥꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗꯅ ꯍꯦꯟꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣꯕ ꯗꯥꯆꯧꯅ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯉꯤꯗꯣ? ꯂꯟꯆꯦꯟꯕ ꯀꯩꯁꯨ ꯍꯥꯏꯗ ꯒꯥꯔꯤ ꯊꯧꯐꯝ ꯊꯣꯛꯄ ꯊꯧꯏ꯫ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯑꯗꯣ, ꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯏꯇꯥꯅ ꯅꯥꯔꯤꯁꯦ꯫ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯄꯗ ꯃꯌꯨꯝ ꯌꯧꯕꯒ ꯁꯌꯥ ꯍꯥꯟꯅ ꯐꯠ ꯀꯨꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯒ ꯏꯃꯨꯡ ꯆꯪꯂꯛꯏ꯫ ꯐꯃꯨꯡ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯂꯒꯦ ꯇꯧꯔꯝꯕ ꯅꯨꯄꯤꯗꯣ ꯂꯟꯆꯦꯟꯕ ꯆꯪꯉꯛꯄ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯑꯩꯗꯤ ꯗꯥꯆꯧ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯦ, ꯐꯤ ꯍꯣꯡꯂꯝꯃꯣ ꯆꯥꯛ ꯂꯧꯔꯛꯈꯤꯒꯦ꯫ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ꯫ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯊꯨꯅ ꯀꯨꯝꯈꯤꯗꯨꯅ ꯃꯈꯨꯠꯇ ꯆꯥ ꯍꯥꯞꯄ ꯄ꯭ꯂꯦꯠ ꯑꯃ ꯄꯨꯔꯛꯂꯒ ꯂꯟꯆꯦꯟꯕꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ꯫ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯥꯗꯦ, ꯍꯧꯖꯤꯛ ꯆꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯆꯥꯛꯁꯨ ꯑꯦꯟꯁꯥꯡꯁꯨ ꯑꯁꯥꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ? ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯧ, ꯆꯔꯥꯗꯤ ꯍꯦꯟꯒꯅꯨ, ꯐꯠꯇꯤꯌꯦ ꯗꯥꯆꯧ꯫ ꯁꯥꯟꯇꯤꯅ ꯉꯥꯡꯉꯛꯈꯤꯕ ꯋꯥꯉꯥꯡ, ꯃꯆꯟꯅ ꯒꯥꯔꯤꯗ ꯐꯣꯡꯂꯛꯈꯤꯕ ꯄꯦꯟꯗꯕ ꯑꯃꯗꯤ ꯃꯥꯒꯤ ꯊꯋꯥꯏꯅꯤ ꯈꯜꯂꯤꯕꯗꯨꯅ ꯑꯅꯥꯕ ꯑꯣꯏꯗꯨꯅ ꯂꯩꯍꯧꯕ ꯃꯇꯧꯁꯤꯡꯗꯣ ꯄꯨꯂꯞ ꯅꯤꯡꯁꯤꯡꯂꯛꯂꯒ ꯅꯨꯄꯥꯗꯨ ꯁꯥꯎꯅ ꯂꯤꯡꯖꯦꯜꯅ ꯄꯥꯏꯔꯤꯕ ꯆꯥꯛ ꯍꯥꯞꯄ ꯄ꯭ꯂꯦꯠꯇꯣ ꯂꯤꯡꯖꯦꯜꯒꯤ ꯃꯈꯨꯠꯇꯒꯤ ꯂꯧꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗ ꯈꯪꯍꯩ ꯍꯩꯖꯤꯜꯂꯛꯏ꯫ ꯑꯁꯥꯕ ꯑꯣꯏꯈꯤꯕꯅ ꯌꯥꯎꯔꯤꯕ ꯍꯦꯟꯖꯥꯡ ꯃꯍꯤꯗꯨꯅ ꯃꯃꯤꯠꯇ ꯈꯪꯁꯣꯡ ꯁꯣꯡꯂꯛꯄꯗ ꯅꯨꯄꯤꯗꯣ ꯉꯥꯏꯍꯥꯛꯇꯤ ꯉꯥꯎꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯩꯃꯥ, ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ, ꯊꯨꯞꯄꯅ ꯌꯥꯗ꯭ꯔꯦ꯫ ꯂꯤꯡꯖꯦꯜ ꯈꯥꯡꯕ ꯉꯝꯗ ꯂꯥꯎꯔꯤꯗꯣ ꯇꯥꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯉꯁꯥꯏꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅꯁꯨ ꯑꯃꯅꯝ ꯀꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯀꯜꯂꯤꯕ ꯑꯅꯟꯗꯨꯒꯤ ꯆꯩꯔꯥꯛꯅꯤ꯫ ꯍꯟꯅ ꯌꯦꯡꯂꯝꯗ ꯕꯦꯜꯀꯅꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨ ꯈꯥꯡꯕ ꯉꯝꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯏꯃꯥ, ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯥꯡꯕ ꯌꯥꯗꯕꯅ, ꯀꯔꯝꯕ ꯃꯥꯏꯀꯩ ꯆꯠꯂꯒ ꯋꯥꯁꯔꯨꯝ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕꯅ ꯃꯥꯔ ꯆꯠꯄꯗ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯝꯕ ꯂꯤꯛꯂꯤ ꯒ꯭ꯂꯥꯁꯇꯨꯗ ꯈꯪꯇꯦꯡ ꯊꯦꯡꯂꯨꯕꯗ ꯃꯈꯥꯗ ꯇꯥꯗꯨꯅ ꯀꯥꯏꯈ꯭ꯔꯦ꯫ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯂꯦꯞꯇꯕꯅ ꯀꯥꯏꯗꯨꯅ ꯇꯥꯔꯤꯕ ꯂꯤꯛꯂꯤꯗꯨꯗ ꯑꯃꯨꯛꯁꯨ ꯅꯦꯠꯁꯤꯟꯈ꯭ꯔꯦ꯫ ꯑꯅꯥꯕ ꯄꯨꯝꯕ ꯈꯥꯡꯖꯤꯜꯂꯒ ꯏ ꯊꯣꯛꯂꯗꯨꯅ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯉꯛꯇꯨꯅ ꯇꯦꯞꯇꯨ ꯊꯥꯗꯣꯛꯂꯒ ꯏꯁꯤꯡ ꯈꯔ ꯃꯈꯨꯠꯅ ꯌꯥꯗꯨꯅ ꯃꯃꯤꯠꯇꯨꯗ ꯆꯥꯏꯁꯤꯜꯂꯤ꯫ ꯈꯔ ꯄꯥꯡꯂꯛꯄ ꯉꯝꯕꯒ ꯂꯤꯡꯖꯦꯜꯗꯣ ꯃꯈꯣꯡ ꯊꯥꯡꯒꯠꯂꯒ ꯌꯦꯡꯂꯤ꯫ ꯑꯄꯤꯛꯄ ꯂꯤꯛꯂꯤ ꯃꯁꯦꯠ ꯑꯃꯅ ꯃꯈꯣꯡꯗ ꯊꯤꯟꯗꯨꯅ ꯂꯩꯔꯝꯕꯗ ꯃꯃꯤꯠꯇꯣ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯂꯤꯛꯂꯤꯗꯨ ꯐꯠ ꯁꯠꯇꯣꯛꯏ꯫ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯗꯨꯅ ꯋꯥꯁꯔꯨꯝꯗꯨ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯂꯤꯡꯖꯦꯜ ꯃꯃꯤꯠꯀꯤ ꯑꯁꯥꯕꯗꯨꯒ ꯃꯈꯣꯡꯒꯤ ꯑꯅꯥꯕꯗꯨꯒ ꯈꯥꯡꯕ ꯀꯟꯗ ꯃꯊꯛꯀꯤ ꯁꯥꯋꯔꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯃꯀꯣꯛꯇ ꯌꯩꯍꯜꯂꯒ ꯐ꯭ꯂꯣꯔꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯃꯈꯨꯠꯅ ꯃꯁꯝꯗꯣ ꯀꯟꯅ ꯐꯣꯏꯗꯨꯅ ꯂꯥꯎꯗꯨꯅ ꯀꯞꯄꯤ꯫ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯄꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯔꯤ ꯂꯥꯏꯕꯛꯅꯣ? ꯏꯍꯥꯡ ꯍꯥꯡꯂꯕ ꯑꯇꯤꯌꯥꯗꯨꯗ ꯃꯥ ꯃꯉꯥꯏꯔꯦ ꯈꯟꯅ ꯄꯣꯡꯅ ꯐꯟꯅ ꯉꯥꯜꯂꯝꯕ ꯊꯥꯖ ꯃꯍꯥꯛꯁꯨ ꯅꯨꯄꯥ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯁꯤꯗ ꯑꯀꯤꯕꯅ ꯑꯃꯨꯕ ꯂꯩꯆꯤꯜꯒꯤ ꯃꯔꯛꯇ ꯂꯣꯠꯈ꯭ꯔꯦ꯫ ꯎꯄꯥꯟꯗ ꯇꯣꯡꯗꯨꯅ ꯑꯍꯤꯡ ꯌꯥꯔꯛꯀꯦ ꯈꯜꯂꯝꯕ ꯎꯆꯦꯛꯁꯤꯡꯗꯨꯁꯨ ꯅꯨꯄꯥꯗꯨꯅ ꯁahum ꯀꯟꯅ ꯊꯣꯛꯂꯤꯕꯗꯨꯗ ꯃꯁꯥꯗꯨ ꯈꯞꯂꯝꯂꯒ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯒꯝꯂꯥꯗ ꯁꯥꯠꯂꯝꯕ ꯂꯩꯔꯥꯡ ꯈꯔꯗꯤ ꯑꯀꯤꯕꯅ ꯌꯣꯝꯈꯤꯕꯅ ꯂꯩꯅꯥ ꯈꯔꯗꯤ ꯈꯥꯝꯕ ꯌꯥꯗ ꯂꯩꯕꯥꯛꯊꯛꯇ ꯇꯥꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯄꯨꯝꯕ ꯅꯨꯄꯥꯗꯨꯗꯤ ꯔꯦꯂꯤꯡꯗꯨꯗ ꯉꯥꯊꯔꯒ ꯁꯨꯃꯥꯡꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯅꯨꯄꯤ ꯃꯥꯅ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯄꯨꯔꯛꯈꯤꯕ ꯆꯥꯛꯁꯤꯡꯗꯣ ꯐ꯭ꯂꯣꯔꯗ ꯏꯆꯥꯏ ꯆꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯝꯅꯃꯛꯇꯣ ꯑꯃꯨꯛꯇꯪ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯐꯃꯨꯡ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯇꯥꯔꯤꯕ ꯆꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯥꯏꯕ ꯂꯤꯛꯂꯤ ꯈꯔ ꯇꯥꯔꯝꯕꯗꯨꯗ ꯏ ꯈꯔ ꯇꯩꯕꯗ ꯎꯕꯗ ꯅꯥꯊꯩꯔꯝꯂꯒ ꯃꯃꯤꯠꯇꯨ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯌꯦꯡꯂꯤꯉꯩꯗ ꯋꯥꯁꯔꯨꯝꯗ ꯏꯁꯤꯡ ꯊꯥꯗꯣꯛꯄꯒꯤ ꯃꯈꯣꯜꯗꯨꯗ
थूना चेंसिल्लगा थोंदु हांगदुना येंगलई सावरदु ऑन तौदुना इसिंगना मकोकदगी हेल्लगा मसा निकना तासिल्लगा लेरंबदु उबदा नुपादो इपा पाखना चेंसिल्लक्तुना लिंजलगी मखुत पाइदुना चिंखली का हेना कपखिबा अमदी मखोंदगी थोकलक्लिबा इदुना हेनमनखिबना मसादो ग्यान मांगदुना लेरमले लंचेनबा इपा पाखना लिंजलगी ममाइदा मखुतना तप तप थादुना हाइरई ओय ताब्रो अइना कइसि ताब्रा अदुमना दुम थंबा यारोय खन्ना ऑन तौरिबा सावरदो फट ऑफ तौसलगा लिंजलबु फैना पमदुना पुथोरकलगा फमुंगदे फल्ली मासु ngak famduna tumina yenglaga lei changsinदुना लिंजलगी मसा नोमलगा नंग कैदौरगे हाइबा फाव हंगबा ngamda lepli ngaiak adumna leplaba tung kadagi hatho hatho laktuna mapa mama ani gi thongdo thinduna mama tabro ahing du fana thengbana mana kaurido tadra male karimata hairakte hanjan hanjan sum kaushilakpada manungda leiramba mama do tara male thongdu hangduna कैदौरगे नंगबो लंचेनबा पाखतना मसादो हाइफेन निक्तुना मादु केनम तहौरे तुमलुबगी पांगनिंदा पांगलंबा ममित्तो मसागी वादुदा खंगसिंगसिंगलई बेमा कैदौरे हाइबनो ग्यान मांगबो माले अइना कौबो ताखिद्रे लैमे इपा पाखतना मचाबो हाइफेन इंथोकलमलगा तुमलुबगी इफा फाना लैरिबा मसमदो हाइफेन नांथदुना मचा ममौगी कादा चंगलई रूम अदु चांगनै साइ साइरिबदुदा हाइफेट यिंगलमलगा मतुंग ममाइदु फमुंगदि यिंगलई लिंजलना असीबा मगुम तादुना लेरंबदुदा चंगसलगा ममौगी मसा पाइदुना यिंगी लाइहौ लाक्तोरेने सिदे सेलिबा फिरोल सिंदो चोतुना लैबदा फियानदगी अकंगबा फनेक फी लौरगा होंदोकपिरबा तुंग अचोतपा फिरोल सिंदो वासुम चंगदुना थमलुरे माना थोरकपदा लंचेनबा फमुंगदगी नाकंदा लेपतुना लेरम्मी लैमा मचादा सुनिंगिंगदा ममोगी मनाक्ता फमथदुना लुहेनबदु याम थुना लाक्तबा यारोय हायो लंजेनबसु खोंग्राव पॉकेट मनुंगदा यावरिबा फोनदु लौथोकलगा बामोन हाइना थारिबा नंबरदुदा कॉलदु फत्तवी अहिंग अथेंगबा ओइबदा पाइरकलोइद्रा खन्ना इपा पाखतपदो असोमदगी नुपादुना पाइरकपदा पाखलंबा फग्रे लुहेनबना करिमता हाइरक्ट्रिंगे माना फत हाइ नुपा अखोइदमदा लो तुमि लाक्पा ngamaroy हाइरकपा यारोयको कइनो अइ नाइट ड्यूटी ताई अदुदा खंगदे याम थुनमता लो ममानबनी पापा खतना हाइरकलिबा वादा लुहेनबसु फत हाइरई बाबा मसा ngamdabro adum ko thalai si kaigino yam thunamta lao haibani lanjenbana wado haiba lorakpaga luhenbana phone do fatka khre lanjenbasu call hanjinna tawrudre mamaugi sagalakliba masado phi amana tapna tapna nanthabi makhonglu ingbra haina ta paisanduna yenglubada ichu chona lerambada karino khanna makhutto thangatuna yinglei ई तैरकपदुदा करिनो खंगना यिंगलुबनी मखोंगदु लिली यादखिबगे असोकपो इरंबदा मचादा फट यिंगलई लंचेनबसु करिनो खन्ना खितंग संगसिलक्तुनी यिंगलकपदा मखोंगदा ई थोक्तुना लेरंबदो मदु उबदा ngасai माना अकाइबा लिली मरकता ई थोक्तुना लेरंबदो खंगनिंगसिंगलई साउनिंगबगी मयाइना हेंजांग अदुना नुपीदुगी मित्ता हाइजिनखिबदा ममित उशिलंगा लेहौबदो निंगसिंगलक्तुना मखुतना थेंगदुना काइबदा नेरसिलुबनी हाइबा खंख्रे लुहेनबना मखोइगी सुमांगदा गारी खामखेबदो पुंखाइ फादे लंचेनबा रूमदुदगी थोलक्तुना मखादा कुमथरई ngaksamde stethoscope yalaga makutta बीपी ओनबा मेचिनदो पाइदुना चंगलई लाओइगी कारomda कोइनो बाबा बीपी वांगबगी नतब्रो नते मखोइनी लंचेनबगी रूमदा चंगकपदा ngaksamdu induna taglei लुहेनबसु करिनो हाइनि यिंगलकपनी अहानबा थेंगनबा नुमित्ता मसक फजबी महाक्तो ngasiदी famungda maksilaba maithonga loinana hiptun laiba ubada ngakna yengi mana dumna yengingai luhenba nangbu laone kari amuk yenglino luhenba su gyan laktuna nupidugi manakta lai BPO na ba mechinda sizinaduna oli stethoscope tu thanduna amuk yengli mamitta tapna phakatlaga yenglaba tong on kiba BP mechinda hanjilaga yengli BP siyam lo oikre sida drip yan se hairaso ma se fever lady luhenba makhong si su sokli nangbo luhenba nupidugi makhongda amu yengli ई थोकला लेरंबा उबदा ई सुकायना थोखरा मालेने अदुगा हंदक मरक्सी अहिंग सुतुमदा माले
Magi mitkasi imu musili hidak khara leiraga thadradi yaroi. Wadu hairaga table dugi mathakta leiriba darido phat paikhatlaga kai kaino khara ikre chemaidu setatuna lanchenbada piri. Manakna per pharmacy sidi thongloi lolamani. Rimsu chalo. Emergency ki gate meada hanglamkini. Laihausa nab injection kaptoini. Lanchenba luhen mana piriba chedo lauduna thokre. Nupi adubo nushirubagi ko chen manate. Mihuiba magi minungsini khanna tawribani. Lanchenbagi room gi mayok nariba thongdagi lumduna ngasaidagi tawriba singdo saya tumin yenglamani. Changaktuna kari tawi haiba wahangdi hanglakte. Mayamgi mai thongda awaba pakhatpagi mami tarabaso sayagi mai thongdadi haraubagi mamini. Luhen mado lanchen mana chatkibaga laimada onsallaga hairi. Ima isingdu lumbu sahalaga haifet luplaga ointay thokse. Hoi ima sahalukige. Laimana kada thokibaga luhenba nupidugi manakta laibadi yadabana phamongdugi nakanda thariba sophada nga tharaga akoibadu yingli. Ichai chaina leiba chaksingdu obada magi marupna nupi se nungsina pamna lawkiba nate supnatagi yumsigi ma yengduna luhongbo oigani haibase chingnakibani. Chingnakiba pumba achumbo oiraklabada wa nganglubasu yadabana holiba sordo amuktang sangna hondokpa natana upai leite. Mana adumna famlinge apron gi pocket manungda yauriba phone to ringking lei. Luyen baso phone laukthokla yenglaga manakongda thammi. Hello. Nang kaida lege? Hospital da leitre halle. Kaino nang duty loirabo. Loidriye imanabi nupi masangamdabe koroktana chatlaba. Namanaba karambano. Luhenba phamungda taraga leiriba nupidugi phibamdo khanganingdabana oidaba nganglei. Nangda khangarui nang doctor kanagida lege. Dr. Rajesh kida round chatluraga halakpada nang suleramdabaduda phone tarakpani. Round lordi ngaktumo. Nurse oibase waine patient khara sangwa hairame doctor na. Patient sangbo oina ahangba betuda tumdruso ngakipo nasawangano. Hoi. Laimana bol ama paiduna changakpo obada luhenba phone duda onsilaga hairi. Thamme hayengdi sutinina koibo ngang chatluse. Phone du kaklaga magi mamangda leiriba table duda thamkre. Lanchenba su changaklaga mana pairakliba hidak yawa khangdo luhenbagi mangda thamlei. Khawdu hangduna hidak khara paikhatuna lingzelgi manakta laktuna hidak to kaplawtung. Molom ama paikhatuna nupi adugi makhongda tairaga bandage ama yetuna phajana sembi. Yetpadu loibaga lanchenbagi nakta laktuna masu pamtharai. Lainariba pumba ngahakti tumilei. Wa ngang pho ngangnadi laimagi sebana heman kibanara natraga luhenbana kapkiba hidak adunara nupido mamit tapna panglei. Mamongna mamit panglak ubada laimanok phetawna imobu masakra nungairabo. Lingzel wa ngangbadi ngamdabana tapna makokto nomlei luhenba amadi lanchenba phamlambade hawatlaga lingzelgi nakta lai. Luhenbana makutto nupidugi maraibakta thamlaga yenglawatong nophetawna ising kitang chotpada adum naradi kamai tawni. Lingzel wa ngangda luhenbada yinglei mamit anido kitang nathairaga nakanda lepliba nupaduda amuk yinglei. Lanchenbadi mangonda yinglamde mamit aniduna makhada yingtharaga leirami. Luhenba hidakto phajana yanbirabatung leimada onsilaga sidaidi kesu tawroida ima aisu hanaba tawrage. Ichasune nungaina pothagadabada hek wahalledo. Aisu na chani kaino ima. Lanchenbana luhenbabo makhada thindarai. Gaida kaduna thaugi hek tawbaga lanchenbada onsilaga hairi. Aigini haina tamak aba madi thamoida mami tahanaba ono. Lamlanmi mabuna thamoida latuna thamlaga nangini khanda punsigi la aba mabuna inthoktuna thamladi kon ningamoi. Wadu hairamlaga luhenba gari thoduna chatkre. Ngakti mafamda leptuna leiramlabatung Lanchenbasu makhong thanglaga magi kada changlei. Mamana makhada chariba saksingdo loishillaga leirami. Lanchenba kaisu hairamda magi phamungda lai. Nupiduna mamit ushillagi hiplibada haifetang yenglamlaga phamung kaduna masu tapna ushinkre. Leima machada wadi ngangningmani. Nungdang oibaduda wadu haiba yada
ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯃꯧꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯒ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯥꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯅꯅꯦ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯁꯪꯒꯦ, ꯇꯨꯝꯃꯣ ꯐꯖꯅ.